ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ. ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒ ꯂꯥꯟ ꯇꯧꯅꯔꯤꯉꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯔꯥ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯐꯥꯎꯗꯨꯅ ꯅꯨꯡꯁꯤ ꯏꯪꯒ꯭ꯔꯤ ꯁꯤꯠꯅꯔꯤꯉꯩ ꯃꯇꯝ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ. ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯈꯛꯇ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯂꯩꯕꯥꯛꯀꯤ ꯆꯨꯞꯂꯤ ꯄꯥꯏꯗꯨꯅ ꯁꯥꯁꯟ ꯇꯧꯔꯝꯃꯤ. ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯣꯝ ꯑꯃ ꯂꯩꯔꯝꯃꯤ. ꯀꯣꯂꯣꯏ ꯃꯤꯡꯅ ꯅꯤꯡꯊꯤꯕ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ. ꯂꯥꯡꯂꯦꯟ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯆꯦꯡꯂꯧꯁꯛ ꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯝꯊꯣꯟ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ. ꯐꯝꯊꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯡꯖꯍꯟꯕ ꯐꯝꯊꯣꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯊꯥꯡꯖꯍꯟꯕ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯇꯨꯖꯔꯤ. ꯅꯅꯥꯏ ꯑꯩꯕꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯕꯤꯕꯕꯨ ꯀꯔꯝꯕ ꯑꯔꯨꯕ ꯅꯌꯥꯊꯪ ꯂꯩꯕꯒꯦ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯃꯄꯨꯔꯦ. ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯊꯥꯡꯖꯍꯟꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ ꯌꯥꯔꯦ, ꯐꯝꯐꯝ ꯂꯥꯡꯗ ꯑꯃꯨꯛꯇ ꯐꯝꯗꯦꯡꯕꯤꯌꯨ. ꯅꯨꯄꯥ ꯑꯗꯨ ꯐꯝꯐꯝꯗ ꯐꯝꯊꯩ. ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ. ꯑꯩꯒꯤ ꯈꯨꯠꯆꯨ ꯊꯥꯡ ꯑꯃꯇꯪ ꯁꯥꯍꯟꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ. ꯈꯨꯠꯆꯨ ꯊꯥꯡ ꯑꯃ ꯁꯥꯕꯒꯤ ꯍꯥꯏꯕ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯁꯥꯖꯒꯦ. ꯀꯔꯝꯕ ꯃꯌꯦꯛ ꯍꯛꯇꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ. ꯑꯩꯅ ꯏꯄꯥꯡꯒꯟ ꯐꯔꯤꯉꯩ ꯌꯦꯛꯅꯕꯁꯤꯡꯒ ꯉꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯝꯒꯦ. ꯃꯁꯤꯗ ꯃꯒꯨꯟ ꯂꯩꯕ ꯊꯥꯡ ꯑꯃꯈꯛ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯕ ꯈꯣꯠꯄꯒꯤ ꯐꯝꯊꯣꯟꯗꯤ ꯅꯪꯅ ꯄꯥꯏꯕꯅꯤꯅ ꯁꯤꯟꯊꯥ ꯑꯁꯤꯃ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯅꯪꯕꯨ ꯀꯧꯕꯅꯤ. ꯅꯪꯅ ꯁꯥꯒꯗꯕ ꯊꯥꯡꯒꯤ ꯃꯑꯣꯡꯗꯣ ꯑꯩꯅ ꯍꯥꯏꯔꯒꯦ. ꯅꯪ ꯐꯖꯅ ꯇꯥꯔꯣꯀꯣ. ꯊꯥꯡ ꯑꯗꯣ ꯈꯔ ꯁꯥꯡꯂꯞ ꯇꯧꯕ ꯇꯥꯏ. ꯃꯇꯣꯟ ꯑꯗꯨꯁꯨ ꯄꯤꯛꯅ ꯀꯣꯟꯕ ꯇꯥꯏ. ꯊꯥꯡꯒꯤ ꯊꯥꯡꯅꯝꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯄꯥꯐꯟ ꯑꯃ ꯌꯦꯛꯄ ꯇꯥꯏ. ꯃꯌꯥ ꯂꯪꯅꯁꯨ ꯁꯥꯒꯗꯕꯅꯤ. ꯊꯥꯡꯖ 8 ꯆꯪꯅ ꯆꯪꯈꯣꯟꯅ ꯁꯥꯗꯨꯅ ꯏꯉꯥꯒꯤ ꯊꯥꯅꯤꯟ ꯅꯨꯃꯤꯠꯇ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯠꯂꯔꯣ. ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ. ꯃꯑꯣꯡ ꯃꯇꯧꯁꯨ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯤ. ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥꯡꯖ 8 ꯆꯪꯅ ꯉꯝꯅꯕ ꯁꯥꯔꯒꯦ. ꯇꯥꯎꯅꯦ ꯊꯥꯡꯖꯍꯟꯕ ꯅꯪꯕꯨ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯡꯇ ꯁꯤꯖꯤꯟꯅꯔꯝꯂꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯂꯤꯈꯨꯟ ꯇꯨꯡꯏꯟꯅ ꯑꯩꯁꯨ ꯆꯠꯄ ꯇꯥꯏ. ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯥꯟꯒꯤ ꯄꯣꯔꯝ ꯁꯤꯟꯕ ꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯅ ꯂꯣꯟꯅ ꯇꯥꯔꯦ. ꯃꯁꯤꯒꯤꯗꯃꯛꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯁꯤꯟꯊꯥ ꯑꯁꯤ ꯄꯤꯔꯤꯕ. ꯄꯥꯡꯒꯜ ꯑꯁꯤꯅ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛ ꯈꯪꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯂꯒꯗꯧꯔꯤꯕ. ꯑꯩꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧꯑꯣ, ꯄꯥꯏꯃ ꯅꯨꯡꯅꯥꯡꯕꯤꯈꯤꯅꯨ. ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯟꯖꯤꯟꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ. ꯃꯈꯣꯏꯒꯤ ꯃꯌꯥ ꯀꯨꯡꯕꯤ ꯈꯛꯇꯅꯤ. ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡꯇ ꯇꯦꯟ ꯌꯥꯏꯑꯣꯏꯔꯕ ꯉꯥꯛꯇ ꯑꯣꯏꯈꯤ. ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯣꯏꯅ ꯆꯦꯟꯈꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯡ ꯁꯥꯅꯕ ꯃꯇꯤꯛ ꯂꯩꯕ ꯌꯣꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ. ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯇꯤꯛ ꯂꯩꯅ ꯁꯥꯒꯅꯤ. ꯂꯥꯟꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯅꯨ. ꯅꯨꯡꯉꯥꯏꯗꯍꯩ ꯅꯪꯒꯤ ꯌꯋꯥ ꯈꯣꯟꯐꯝ ꯑꯁꯤ ꯇꯥꯕꯗꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯆꯥꯎꯊꯣꯛꯏ. ꯐꯔꯦ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯑꯩꯅ ꯄꯤꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤꯒꯤꯗꯃꯛ ꯑꯆꯤꯟ ꯑꯔꯥꯛ ꯂꯩꯔꯛꯂꯕꯗꯤ ꯊꯥꯡ ꯑꯗꯣ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯣꯅꯨꯡ ꯀꯪꯂꯥꯄꯨꯡ ꯑꯁꯤꯗ ꯀꯥꯔꯛꯇ꯭ꯔꯕꯁꯨ ꯌꯥꯒꯅꯤ. ꯆꯠꯆꯔꯣ ꯆꯠꯆꯔꯣ. ꯊꯥꯡꯖꯍꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯑꯃꯨꯛꯀ ꯈꯨꯔꯨꯝꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯡꯖꯍꯟꯕꯅ ꯃꯥꯒꯤ ꯍꯣꯖꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯥꯡ ꯁꯥꯕ ꯍꯧꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯖꯨꯗꯨ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯡꯖꯍꯟꯕꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ. ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯏꯕꯁꯤꯅ? ꯍꯦꯟꯖꯨꯅ ꯈꯨꯝꯃꯤ. ꯄꯥꯕꯅ ꯊꯥꯡ ꯁꯥꯔꯤꯕꯗꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯌꯦꯡꯂꯒ ꯅꯪꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯕ? ꯑꯩꯁꯨ ꯄꯥꯕꯒꯤ ꯏꯆꯥꯅꯤ ꯀꯩꯅꯣ. ꯄꯥꯕꯒꯤ ꯃꯇꯧ ꯇꯝꯂꯒ ꯑꯩꯁꯨ ꯊꯥꯡ ꯁꯥꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ. ꯍꯩ, ꯑꯁꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯁꯦ ꯇꯧꯍꯩꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯍꯥꯏꯔꯤꯕ.
Karigumba kanda khunamda amuk yaisin asok apan yamna yawkhraba potni tawhaidi pababu masigi sinpham ase sagai asina lai haktaktagi tawrakle haibadani pari puri ki kangkhul adubu paba nahak thakta mulalagi khalibra aidi ngamoi ipai puna sakhiba thangta sing aduna laibak asibu yeknabadagi ngakthokutuna lakhiba natro maduna matam adugi matungi wanidana matam aduga haujiga yengneruba khak yade ipaso handaki chahi asidagi aina pariba thang janma phamtholase thadoklagadabani aina pisak pikringai palem imaga setna khainakhi palem ima leitrabada pabana aibu thabak asi suduna sen tanduna puk thalakhi haibadani aduga masigi sinpham asibu haujigna amuk thadokninglaba nate nangna masiguma thang saba sinpham asibu asuk yamna pamluriba asibu karigino haibani hena pamlubagi wangaksu nateda haijin hauba khangjil hauba sina hayeng tungda kanarakpa yai asi khaktagini phare tumina hek yenglo nanga ngangnaba ngamba nati ai henjuna mapana sariba thang adubu munni yenglammi karam tawna saribano kupthana yenglammi asumna matam khara ama haujin khirami matam asida so konung amasung laibak asida harau kumai kaya amaso pangthoklammi matamgi matung inna kumgi harauba ama laklammi laitinda thajaba phurup ama oibana mafam asida leiba umanglai amabu harau mathoi kaduna lai haraunaba sem sarami harauba sigi manung chana laibak asida leiba pakhang laisabi singbu kauthoktuna kabok pokpagi chatnabi ama leirami masimaksu taunaba sem sarami loijaningo lakpana mang thaduna lairang mapan sarami mahakna saba loiraduna asumna hairami laibak asida leiriba pakhang laisa singbu loida suda timbirari ima mahaki harau mathoi kaduna thaudu kumai sanaba sigi manung chana walong kabok pokpagi tharom asisu tawdaba yadraba amani haujiti lairang mapan su saba loirabanina pakhang laisa khaiduna kabok pokpa haunaba tawrasi maya marak asida naidom satpi maza ibema langlin su yaurami langlena mata ibema thoinubu yengduna hairai ita thoinu walong kabok pokpase nata langlin aigidi pokngaidegi ahanmani aibu haigadra khangdreda taibang miyoiba pumbase hairaga poklakpa amata nate tawraga hairakadabani walong kabok pokpabu kayamuk yamna luba thabakno penamuk laibani nangnadi adumna haijaba sai walong kabok pokpadi thamko aina hena amu ikaribadi laibak asigi pakhang amamamga pungba semduna sintha pangani haiba asitani masidi haunabi pakhangna phangmaru hapa yaw ningona phibum paiduna otpa yaw insinba yaw khotpa yaw yamna nungai khraba sinthanida ainadi konungda asumak leirabanina kumai haraugi nungaibase karisu khangudre phari hekta yenglase loija ningo lakpana haiduna pakhang amaga leisa amaga amamam leirang manakta leihallammi makhoigi manakta thumok ani su thamlammi ningo lakpana maza ibema bo yengduna hairai maza ibema gina matai asida oine leibiro lamba pongba ama thiraklagi hoi tada asi haiduna mahakti changsinduna leptuna leikhre loija ningo lakpana pakhangsing adubo mamitna yengduna khalli mazaibe magi pungbadi chung phiran chaba tamba pakhang natrabadi waru nungchubu thokpatai changlo hemba tambabu pungba oine khallage mamit aduna asum yenglakpada mata ibungo thangjahanmagi machanupa henjuna mapi ahanba setuna changlo sak nganthoribadu mahakna hek urami mabukning aduda mahakpu oine khallagi khanduna henjugi manakta changsinduna hai ipagi henju law mazaibe magapuna walong kabok poklaro wafam asida henjudu yamna harau jarami mafam aduda leiriba pakhangsingna mazaibe malanglenbo loina pamnarami mahaki phajabada loina ngaunarami henjusu adu mangai loijaningo lakpagi yathang phanglabada mathamoida harauba amaga loinana leirang mapada changlami asumna
ꯃꯥꯒꯤ ꯄꯨꯡꯕꯥ ꯁꯦꯝꯗꯨꯅ ꯂꯩꯔꯪ ꯑꯗꯨ ꯃꯩ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯍꯦꯟꯖꯨ ꯍꯥꯟꯅ ꯅꯨꯡꯉꯣꯜꯂꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏꯄꯨꯅꯔꯝꯗꯦ꯫ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯂꯤꯕꯤ ꯂꯥꯡꯂꯦꯟꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯩ ꯑꯁꯦ ꯁꯥꯔꯤ, ꯐꯧ ꯃꯔꯨꯗꯣ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯛꯂꯣ." ꯍꯦꯟꯖꯨꯅ ꯐꯧ ꯈꯨꯗꯥꯞ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯅ ꯁꯤꯡ ꯑꯗꯨ ꯏꯟꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯄꯥ ꯂꯩꯇꯅ ꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯄꯥꯈꯪ ꯃꯍꯥꯛꯅ ꯍꯨꯔꯥꯟꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯣꯡ ꯀꯕꯣꯛ ꯄꯣꯛꯂꯛꯄ ꯑꯁꯤꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯈꯨꯟꯐꯝꯗ ꯈꯔ ꯈꯖꯤꯛ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯄꯣꯛꯅꯈ꯭ꯔꯕꯁꯨ 3-4ꯔꯛꯀꯤ ꯌꯥꯋꯥ ꯃꯇꯨꯡꯗꯗꯤ ꯏꯀꯣꯏ ꯀꯣꯏꯅꯔꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯉꯥꯡ ꯀꯥꯆꯤ ꯇꯞꯅ ꯊꯥꯗꯨꯅ ꯅꯨꯡꯁꯤ ꯄꯥꯎꯃꯦꯟꯅꯔꯝꯃꯤ꯫ ꯊꯥꯖꯗꯕ ꯅꯣꯡꯖꯥ ꯑꯃꯒꯤ ꯊꯥꯖꯗꯕ ꯋꯥꯡꯒꯣꯏ ꯄꯨꯡꯐꯝ ꯑꯃꯗ ꯊꯥꯖꯗꯕ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯅ ꯁꯩꯌꯧꯐꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯡꯖꯍꯟꯕꯅ ꯃꯄꯥꯔꯤ ꯍꯦꯟꯖꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯍꯦꯟꯖꯨ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯦꯟꯖꯨꯅ ꯈꯨꯝꯃꯤ, "ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒꯅꯤ? ꯀꯔꯤꯁꯨ ꯇꯧꯗꯦꯅ꯫ ꯑꯩꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯤ, ꯃꯁꯤꯕꯨ ꯆꯨꯝꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤ ꯄꯥꯎꯅꯣ ꯄꯥꯕ? ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯗꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ?" ꯍꯦꯟꯖꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ, "ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯄꯪꯊꯥ ꯊꯥꯖꯕꯁꯨ ꯆꯨꯝꯗꯦꯗ꯫ ꯍꯩ, ꯁꯦꯡꯒꯣꯏꯔꯥꯡꯕ ꯏꯇꯥꯎꯅ ꯇꯝꯂꯛꯄꯅꯤ꯫ ꯃꯍꯥꯛꯇꯤ ꯐꯖꯅꯕꯨ ꯈꯪꯏ꯫ ꯏꯄꯥꯒꯤ ꯍꯦꯟꯖꯨ, ꯈꯣꯡꯐꯝ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯟꯗꯣꯛꯍꯧꯀꯣ꯫ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯪꯁꯤꯟꯅꯤꯡꯂꯒ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯌꯥꯕ, ꯍꯟꯗꯣꯛꯅꯤꯡꯂꯒ ꯍꯦꯛꯇ ꯍꯟꯗꯣꯛꯄ ꯌꯥꯕ ꯂꯝꯕꯤꯔꯣ? ꯑꯩꯗꯤ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯦ, ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯩ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯃꯄꯥꯒꯤ ꯌꯥꯋꯥ ꯃꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯏ꯫ ꯍꯩ, ꯂꯝꯒꯦꯠ ꯂꯝ ꯍꯥꯏꯒꯅꯨ꯫ ꯅꯪ ꯅꯁꯥꯒꯤ ꯐꯤꯕꯝꯕꯨ ꯃꯨꯟꯅ ꯌꯦꯡꯉꯨ, ꯃꯨꯟꯅ ꯈꯪꯉꯨ꯫ ꯑꯇꯩꯒꯤ ꯃꯐꯝꯗ ꯈꯦꯠꯅꯕ ꯀꯌꯥ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ, ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯔꯤ꯫ ꯌꯦꯛꯅ ꯇꯤꯟꯈꯪ ꯀꯌꯥ ꯑꯃ ꯂꯥꯛꯁꯅꯨ, ꯅꯆꯥꯏꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯟꯖꯨꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯡꯖꯍꯟꯕꯅ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ, "ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯗꯣ ꯐꯪꯂꯦꯗꯅ꯫ ꯂꯥꯏꯔꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯇꯥꯡꯕ ꯊꯥꯖꯕꯨ ꯂꯥꯝꯂꯨꯒꯗꯣꯏꯅꯣ? ꯋꯥꯐꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯒꯅꯤ꯫ ꯑꯋꯥꯐꯝꯗ ꯏꯄꯥ ꯏꯆꯥ ꯇꯥꯔꯅꯤ." ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯥꯃꯤꯕ ꯃꯇꯝꯅꯤ꯫ ꯆꯤꯡꯒꯣꯜ ꯑꯗꯨꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ꯫ ꯍꯦꯟꯖꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯃꯖꯥꯏꯕꯦꯝꯃ, ꯑꯗꯨ ꯀꯧꯕꯅꯣ ꯆꯤꯉꯨ ꯋꯥꯡꯂꯣꯟ ꯄꯣꯛꯉꯩꯗꯒꯤ ꯍꯧ꯫ ꯁꯦꯡꯂ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧꯅ ꯃꯌꯦꯛ ꯂꯥꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯄꯥꯎꯗꯝꯕꯨ ꯅꯪꯅ ꯈꯪꯕꯤꯔꯦ, ꯅꯪꯅꯁꯨ ꯍꯔꯥꯎꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯝꯈꯩ ꯑꯁꯤꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯤ, ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤꯕꯨ ꯊꯣꯛꯂꯛꯄ, ꯀꯔꯤꯕꯨ ꯄꯤꯔꯛꯄ, ꯋꯥꯗꯕ ꯉꯝꯗꯦꯗ." ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ ꯋꯥꯐꯝꯅꯤ ꯍꯥꯏꯕꯒꯦ? ꯄꯥꯈꯪ ꯑꯣꯏꯕ ꯊꯃꯣꯏꯅ ꯅꯨꯖꯥ ꯊꯃꯣꯏꯕꯨ ꯆꯤꯡꯅꯕꯤꯕ꯭ꯔꯥ? ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯅꯤꯡꯕ꯭ꯔꯥ? ꯑꯩ ꯑꯁꯦ ꯅꯪꯒꯤꯅꯤ, ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯍꯦꯟꯖꯨꯒꯤ ꯂꯥꯡꯂꯦꯟꯅꯤ꯫ ꯅꯨꯡꯁꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯩꯔꯣꯡ ꯆꯤꯡꯈꯣꯡ ꯂꯥꯛꯁꯅꯨ, ꯇꯤꯟꯈꯪ ꯇꯨꯝꯕꯧ ꯂꯩꯁꯅꯨ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯈ꯭ꯔꯔꯣꯏ꯫ ꯑꯩꯗꯤ ꯄꯈ꯭ꯔꯥꯏ ꯄꯥꯟꯅ ꯅꯥꯌꯣꯛꯄꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧ ꯏꯅꯤꯡ ꯑꯃꯠꯇ ꯊꯨꯡꯖꯔꯛꯄ ꯅꯠꯇꯦꯗꯣ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯣꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯃꯜ ꯇꯥꯡꯕꯤ ꯅꯪꯕꯨ ꯃꯤꯇꯥꯔꯨꯔꯦ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯈꯜꯂꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯃꯨꯕ ꯅꯣꯡꯂꯩ ꯍꯧꯔꯛꯂꯤ꯫ ꯏꯄꯥ ꯊꯥꯡꯖꯍꯟꯕꯅꯁꯨ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯈꯪꯈ꯭ꯔꯦ꯫ ꯊꯤꯛ ꯅꯦꯝꯃꯅ ꯊꯥ ꯂꯥꯝꯕꯒꯨꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯄꯥꯎꯃꯦꯟꯕꯤꯔꯦ꯫ ꯀꯪꯂꯥꯒꯤ ꯁꯦꯡꯒꯣꯏꯔꯥꯡꯕ ꯑꯉꯝꯕꯅꯁꯨ ꯑꯩꯒꯤ ꯏꯄꯥꯗ ꯅꯪ ꯑꯩꯒꯤ ꯈꯣꯡꯐꯝ
ꯍꯟꯗꯣꯛꯍꯜꯂꯨ ꯍꯥꯏꯅ ꯇꯣꯏꯅ ꯄꯥꯎꯃꯤꯜꯂꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜ ꯑꯗꯨ ꯄꯤꯛꯁꯤꯟꯕꯗꯤ? ꯑꯗꯨꯛ ꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯀꯔꯝꯅ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯌꯨ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯅꯥꯛꯇꯒꯤ ꯇꯥꯝꯈꯤꯔꯣꯏ꯫ ꯅꯐꯝꯗ ꯇꯥꯡꯖꯂꯤꯟꯒꯨꯝ ꯂꯥꯌꯦꯡ ꯑꯅꯤꯗꯤ ꯁꯨꯔꯝꯂꯣꯏ꯫ ꯅꯄꯥ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯍꯥꯛꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ꯫ ꯅꯪꯅ ꯐꯅ ꯊꯥꯖꯗ꯭ꯔꯒꯅ ꯅꯪꯒꯤ ꯅꯀꯣꯛ ꯄꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯆꯒꯦ꯫ ꯁꯥꯔꯤ ꯄꯅꯧ ꯂꯣꯡꯒꯅꯨ꯫ ꯅꯪꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕꯗꯨ ꯈꯛꯇ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯋꯥꯈꯜ ꯑꯅꯤꯗ ꯅꯨꯡꯕꯪꯅꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯤꯡꯂꯣꯛꯅ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯃ ꯈꯪꯍꯥꯏ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯁꯤꯅꯤꯀꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯗꯣ, ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯀꯩꯊꯦꯜ ꯂꯥꯛꯄ ꯐꯝꯊꯣꯟ ꯁꯥꯒꯣꯟꯅꯔꯤꯉꯩ, ꯂꯩꯕꯥꯛ ꯊꯋꯥꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤꯉꯩ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯍꯥꯛ꯫ ꯅꯪꯒꯤ ꯅꯒꯨꯟꯁꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯪꯅ ꯍꯥꯏꯔꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯍꯤꯛꯇꯣꯛꯂꯨꯒꯅꯤ? ꯄꯤꯊꯣꯛꯁꯨ ꯉꯥꯏꯗꯅ ꯏꯃꯣꯝꯕꯨ ꯂꯨꯍꯣꯡꯊꯣꯛꯀꯦ ꯆꯥꯎꯅꯗꯨꯝ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏ, ꯁꯣꯏꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯩꯖꯤꯡ ꯈꯔꯥꯏ ꯍꯦꯛꯇ ꯀꯥꯔꯛꯂꯗꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯁꯦ, ꯑꯩꯅ ꯄꯥꯝꯖꯔꯛꯄ, ꯈꯣꯏꯗꯥꯖꯔꯛꯄꯁꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ꯫ ꯍꯦꯛ ꯆꯤꯝꯕꯥꯜ ꯑꯁꯤꯅ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯕꯗꯤ ꯉꯝꯖꯗꯕ꯫ ꯅꯪ ꯑꯃ ꯏꯕꯣ, ꯅꯨꯄꯥ ꯃꯥꯟꯖꯗꯦꯍꯦ꯫ ꯊꯃꯣꯏꯗ ꯋꯥꯃꯩꯒꯨꯝ ꯑꯗꯨꯝ ꯐꯨꯝꯗꯨꯅ ꯂꯩꯕꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ? ꯁꯠ ꯃꯍꯥꯏ ꯊꯣꯛꯀꯅꯤ, ꯅꯠꯇ꯭ꯔꯗꯣ? ꯐꯔꯦ, ꯃꯁꯤꯗ ꯈꯟꯅꯔꯨꯕꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯦ꯫ ꯏꯃꯣꯝꯕꯨ ꯌꯥꯅꯕ ꯑꯩꯅ ꯁꯤꯜꯂꯒꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯔꯛꯂꯣ꯫ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯂꯩꯔꯤ꯫ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯄꯥ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯍꯟꯗꯛꯀꯤ ꯊꯥꯕꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯀꯥꯔꯛꯂꯒꯅꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯍꯧꯅꯁꯥ ꯃꯄꯥ ꯄꯟꯊꯧꯕꯨ ꯀꯤꯕꯅ ꯃꯄꯥꯒꯤ ꯋꯥꯐꯝꯗ ꯍꯪꯒꯟꯅ ꯈꯨꯝꯂꯨꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯤꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯄꯟꯊꯧ ꯏꯄꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯆꯥ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯍꯩ, ꯅꯪꯒꯤ ꯐꯅꯕ ꯇꯧꯕꯅꯤ꯫ ꯅꯄꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒ ꯌꯥꯔꯔꯣꯏꯀꯣ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯃꯇꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥ, ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯄꯥꯎꯕꯨ ꯀꯔꯤ ꯀꯔꯤ ꯇꯥꯔꯤꯕꯒꯦ? ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯒ ꯊꯦꯡꯅꯩ꯫ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯅꯣ? ꯁꯦ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯣ꯫ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ꯫ ꯅꯪꯁꯦ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅꯗꯤ ꯇꯣꯏꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯪꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ꯫ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯒ ꯋꯥꯏꯊꯨꯡꯅꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯒꯅꯤ ꯄꯥꯎꯗꯝꯂꯛꯏ꯫ ꯏꯇꯥ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯐꯝꯗꯒꯤ ꯃꯍꯥꯛ ꯂꯥꯞꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦ ꯏꯇꯥ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯥꯏꯁꯨ ꯆꯣꯞꯍꯟꯕ ꯌꯥꯗꯦꯗꯣ꯫ ꯍꯩꯖꯤꯡ ꯈꯔꯥꯏꯁꯨ ꯄꯨꯈ꯭ꯔꯦ꯫ ꯏꯇꯥ, ꯅꯪ ꯋꯥꯈꯜ ꯑꯃꯨꯛ ꯆꯣꯏꯊꯣꯛꯂꯒꯅꯨ꯫ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ
ꯆꯣꯝꯂꯥꯡ ꯅꯥꯌꯤꯟ ꯑꯅꯤꯈꯛ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯇꯝꯂꯛꯄꯅꯤ, ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯂꯥꯡꯂꯦꯟꯅ ꯃꯤꯠꯂꯨꯄꯤꯒ ꯂꯣꯏꯅꯅ ꯆꯣꯝꯂꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯑꯩꯒꯤꯗꯃꯛ ꯇꯝꯂꯛꯄ ꯆꯣꯝꯂꯥꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯇꯧꯒꯨꯝ ꯅꯨꯡꯁꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯇꯥ, ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ, ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅꯤ ꯈꯟꯗꯣꯛꯂꯣ꯫ ꯅꯪꯁꯨ ꯀꯩꯊꯦꯜ ꯂꯥꯛꯄꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯅ ꯐꯅꯤ꯫ ꯄꯥꯃꯨ ꯃꯍꯥꯛꯀ ꯁꯦꯠꯅꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯣꯏꯅ ꯀꯥꯎꯔꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯤꯅꯝꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯑꯩ ꯌꯥꯝ ꯋꯥꯔꯧꯋꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯏꯅꯨꯅ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯃꯒꯁꯨ ꯈꯥꯎꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯄꯤ ꯑꯗꯨꯒ ꯍꯥꯏ, ꯏꯇꯥ, ꯃꯁꯤꯒꯤ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯁꯦ ꯃꯍꯥꯛꯅ ꯄꯤꯔꯛꯄꯅꯤ, ꯅꯐꯝꯗ ꯁꯣꯏꯗꯅ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯇꯝꯂꯛꯄꯅꯤ꯫ ꯂꯩꯔꯥꯡ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯩꯁꯅꯨ ꯍꯥꯏ꯫ ꯂꯩꯔꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯝ ꯂꯩꯔꯥꯡ ꯑꯣꯏꯁꯅꯨ ꯍꯥꯏ꯫ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯂꯩꯁꯛꯅ ꯍꯣꯡꯂꯛꯂꯕꯗꯤ, ꯃꯆꯨꯅ ꯃꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯃꯍꯥꯛꯇꯣ ꯑꯋꯥꯅ ꯅꯪꯂꯦ ꯈꯪꯉꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨꯃꯁꯨ ꯂꯧꯏ, ꯃꯗꯨꯕꯨ ꯌꯦꯡ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯅꯣꯡꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯂꯥꯡꯂꯦꯟꯗꯨ ꯄꯥꯝꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯌꯥꯊꯪꯕꯨ ꯉꯥꯛꯇꯨꯅ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯒꯤ ꯃꯔꯥꯟꯌꯥꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯄꯥꯃꯨ ꯃꯊꯪꯂꯦꯟ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯐꯝꯖꯥꯎ ꯃꯈꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯦꯟꯖꯨꯗꯨ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯝꯃꯤ꯫ ꯑꯍꯣꯏꯅꯗꯨꯝ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯐꯪꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧꯗ ꯅꯣꯡꯃꯗꯣꯟꯊꯛꯇ ꯃꯗꯣꯝ ꯊꯣꯛꯄꯤ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯟꯖꯩ, ꯍꯦ ꯊꯥꯖ, ꯊꯥꯖ, ꯅꯪꯅ ꯅꯤꯡꯊꯤꯔꯝꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯄꯥꯝꯂꯨꯔꯦ, ꯃꯤꯍꯧꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯦꯝ ꯑꯋꯥꯡ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯈꯦꯠꯅꯕ ꯂꯩꯔꯝꯕꯅ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯝꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯐꯪꯗ꯭ꯔꯦꯀꯣ꯫ ꯍꯦꯟꯖꯨꯒꯤ ꯂꯥꯡꯂꯦꯟꯅꯤ ꯍꯥꯏꯔꯝꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯦꯟꯖꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗ ꯅꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯛꯄꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯥꯡꯖꯍꯟꯕꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯍꯦꯟꯖꯨ, ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯆꯠꯄ ꯇꯥꯔꯦꯅꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯪꯅ ꯑꯗꯨ ꯍꯛꯆꯤꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯅꯤꯅꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯨꯕ ꯍꯧꯅꯗꯦ꯫ ꯅꯆꯥꯒꯤ ꯏꯇꯧ ꯑꯁꯤ ꯎꯔꯒ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯨꯝ ꯂꯥꯡꯒꯤ ꯉꯥꯎꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈ꯭ꯔꯁꯅꯨ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯍꯩ, ꯍꯥꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯅꯪꯕꯨ ꯅꯄꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯅꯄꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯅꯪꯕꯣ? ꯁꯦ, ꯆꯤꯟꯇꯥ ꯃꯥꯏꯊꯣꯡꯗꯣ ꯍꯣꯡꯗꯣꯛꯂꯣ, ꯅꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯔꯣ꯫ ꯍꯦꯟꯖꯨꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯅ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯊꯥꯡ ꯇꯦꯟ ꯁꯥꯔꯤꯕ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯖꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯥꯡ ꯑꯃꯈꯛ ꯁꯥꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯁꯥꯕ ꯍꯧꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯇꯥꯛꯍꯟꯕ ꯉꯝꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏꯀꯩ ꯑꯃꯕꯨ ꯆꯨꯝꯍꯟꯕꯤꯌꯨꯀꯣ꯫ ꯍꯦꯟꯖꯨꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯝꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯕꯨ ꯍꯛꯇꯨꯅ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯊꯥꯡꯈꯣꯛꯁꯨ ꯅꯤꯡꯊꯤꯅ ꯁꯥꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯆꯤꯉꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯣꯔꯧ ꯁꯤꯡꯕꯨꯝ 8ꯅꯤ ꯆꯨꯞꯅ ꯀꯠꯆꯔꯝꯃꯤ꯫
Asigumba matam asida Ningthau Loyumbagi leibak asida yumthangnabagi leibaktagi lanmi kaya amana landaraklami. Thang ten paiduna yamna kanba mawongda landaraklami. Panggan mayang tasilaklaba Ningthau Loyumbana mahaki manaisingda hai. Idaremsa, nakoy haujingmag thuna, yeknabagi lanmisinga mayoknaba chalo. Kuchu kulay matik chana puko, yeknaba nakak ngamhanganu ko. Lanmising adu lan mayoknaba chatkirami. Ningthau Loyumbana mamak ibungo kaithelakpa bukonungda kaugduna langi maramda wari sanarami. Mahak na hai. Yumthangnaba leibak asina, aina pangan mayang taba asigi matang tanja lauduna, aigi iramda landarakli. Nangna lani makok oiduna luchingduna lana say mayok na halo maithi hanba yade ko. Iku Ningthau, namak ngamnaba soidana hotnajagi. Thoina wakhan wabiruganu. Thongna phaba lami kaya masu leide. Chacharo tangai mak phadrabadi aisu lanbung mayaya tholakani. Thang jatarena saba ibudo pakhangbagi paphanye pathang aigi leire. Yeknabagi makok singbu tumna kakkani. Onare aduna tawba hawnade. Iningthau mafam asida phajana leibiramu langi pau ngaibiramu. Kaithelakpa angambadu mafam adudagi thuna thokirami. Somdana henjusu leibaki ngamkhaida yeknabagi lanmisingna thomjilaktuna yamna kanba mawongda lan soknabagi pau adubu mahakna tarami. Lan asigi paubu tabada mahakna khalle asuk wana hingadaba punsisigi mahuta ngasi soknariba lanfam asida saruk yaduna laibak changbu yengluragi. Lanfam asida sire sijakrasanu. Aigi khutmangni sajaba thang asigi matik mayaibu yengbu oina hekta lanthengnaragi. Henjuna mapa ibungo thang jahanbagi mafamdagi yaifamagoni jaduna langi phizon sechinduna khuchu thang aduga loinana lan tawnariba mafam aduda chatlami. Ngasigi leibak anina yamna kanba mawongda soknariba lanfam asida henju asi yamna angakpa misak ama oirami. Makhuna pairiba thang aduna yeknabagi lanmisingbu masing thingamdana mangak kaktuna hatlami. Kaithelakpa angamba yauna henjugi matik mathauna adubu ubada ngaknarami. Asumna henjuna yeknabagi lanmisingbu tumna hatlabada lanfam adu makhoigi leibakna ngamlami. Kaithelakpa angambana henjubu yengduna hairai. Tamba nangi natik nathauna asidi onthokpagi masakni. Asuk magul leiba thawna leiba misak ama aigi ireipak asida leiramgani haibadi mangda phawa manglodi. Nangi nathawna na ngasidi leibak asina lan ngamle. Nangbu Iningthaugi manakta puduna nangi nagunbu thangatluragi. Kaithelakpa angamana henjubu puduna konung tamna chatlami. Konung yaurabada kaithelakpana maku Ningthaubu khurumjaduna mahakna loinarakliba henjugi masak taktuna lanfam aduda mahakna utkhiba matik mathaunasing adubu loina paudamjarami. Ningthau Loyumbadu mamang nupana tamlakliba pau adu tabada angakpa ama oirami. Mahakna henjubu lengonarami aduga hairai. Thang jahanbagi majanupani haiba. Nangi natik nathauna ase tabada ai yamna nungaire. Lan asibu ngamhanbagi matik jaba mana mathum aina nangi nafamda pigani. Henjuna hai. Iningthau ibungo nanai ai karisu pamjade karisu pibiganu. Nanai aigi hakchang ase khara nungaite yumda oina hanjakhragi. Asi hairaga mamai leiduna thoraklami. Maduda kaithelakpana hairai. Henju ngaikho karigi khongna nayumda hangani sagonda halo ai thawang tahangi. Sagon sangdagi sagon ama lakthoktuna henjuda pirami. Se masigi sagol ase nangeduma oijaro aine pirabani. Chatok sasin tawbada masibu sizinnaw. Henjuna sagol adubu thawduna mayumda halaklami. Henjuna mayum hek yawbaga sagol adubu mafam amada punsilamlaga chumdring mahaki kada changlami. Aduga phamjaw aduda tup tadana tumkhirami. Asumna numit asidagi hawduna henjudu anaba misak ama oirami. Mapa ibungona amaiba amaibi tanaduna lai kaya khurumduna yengbadasu phaba kawba leiramde masida maki mathwai du yana wajarami. Henjuna
ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄꯁꯤ ꯆꯌꯣꯜ ꯑꯃ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯃꯈꯥꯗ ꯊꯝꯕ ꯃꯊꯪꯂꯦꯟꯅ ꯈꯨꯗꯣꯜ ꯂꯩꯔꯥꯡ ꯇꯝꯂꯛꯈꯤꯕ ꯁꯤꯡꯌꯦꯟ ꯇꯈꯦꯜꯂꯩ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯤꯡꯌꯦꯟ ꯃꯄꯣꯞ ꯀꯥꯏꯗꯨꯅ ꯁꯤꯡꯌꯦꯟ ꯃꯆꯨ ꯆꯝꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯩ, ꯁꯤꯡꯌꯦꯟ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯁꯛꯇꯝꯅ ꯃꯆꯨ ꯃꯃꯦꯟ ꯑꯣꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯄꯥꯃꯨ ꯃꯍꯥꯛ ꯑꯗꯣ ꯑꯋꯥ ꯇꯥꯔꯦ ꯈꯪꯉꯨ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯡꯌꯦꯟ ꯃꯄꯣꯞ ꯀꯥꯏꯗꯨꯅ ꯁꯤꯡꯌꯦꯟ ꯂꯩꯅꯥ ꯇꯠꯇꯨꯅ ꯃꯃꯤ ꯁꯥꯝꯊꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯄꯥꯃꯨ ꯃꯍꯥꯛꯀꯤ ꯀꯔꯤ ꯃꯄꯥꯎꯕꯨ ꯇꯝꯂꯤꯕꯅꯣ? ꯂꯥꯡꯂꯦꯟꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯊꯥꯗꯨꯅ ꯀꯣꯏꯍꯪ ꯍꯪꯕꯗ ꯍꯦꯟꯖꯨ ꯑꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯆꯌꯣꯜ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯦꯟꯖꯨꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯍꯦꯟꯖꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯟꯖꯨꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯍꯦꯟꯖꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯍꯦꯟꯖꯨ, ꯅꯪꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯐꯝꯊꯣꯟꯁꯨ ꯑꯩꯅ ꯄꯤꯈꯤꯒꯅꯤ꯫ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯗꯕ ꯌꯥꯗꯦ꯫ ꯁꯦ, ꯍꯥꯏꯌꯨ, ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯒꯅꯤ꯫ ꯀꯩꯊꯦꯜ ꯂꯥꯛꯄꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯅꯥꯕꯅꯕꯨ ꯐꯒꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯇ ꯍꯥꯏꯌꯨ, ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯍꯦꯟꯖꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯋꯥꯁꯛꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯩꯊꯦꯜ ꯂꯥꯛꯄꯗꯨ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯁꯛꯂꯕꯗ ꯍꯦꯟꯖꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯄꯨꯡꯐ ꯐꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯠꯀ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯍꯪꯉꯤ, ꯀꯔꯝꯅ? ꯍꯦꯟꯖꯨꯅ ꯈꯨꯝꯃꯤ, ꯃꯍꯥꯛ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯟꯖꯈꯤꯕ, ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯩ ꯅꯨꯡꯁꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯌꯥꯊꯪ ꯉꯥꯛꯇꯨꯅ ꯄꯥꯝꯗ ꯑꯉꯝꯕ ꯀꯩꯊꯦꯜ ꯂꯥꯛꯄꯒꯤ ꯃꯒꯥꯏꯗ ꯆꯠꯈꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯔꯝ ꯄꯨꯝꯕ ꯍꯪꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨꯊꯥꯡ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯊꯥꯡꯒꯤ ꯊꯥꯡꯅꯝꯗ ꯍꯛꯂꯤꯕ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯕꯨꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯀꯩꯊꯦꯜ ꯂꯥꯛꯄꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯍꯦꯟꯖꯨꯒꯤ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅꯁꯨ ꯍꯦꯟꯖꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯅꯤꯅ ꯍꯦꯟꯖꯨ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯕꯨꯡꯗꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯉꯝꯕꯅ ꯍꯦꯟꯖꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦꯟꯖꯨ, ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯈꯪꯗꯕꯅ ꯑꯩꯅ ꯂꯥꯡꯂꯦꯟꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯔꯨꯔꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯅꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯃꯨ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯩꯊꯦꯜ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯕꯨ ꯅꯨꯡꯁꯤꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯔꯟꯌꯥꯏꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯍꯦꯟꯖꯨꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯦꯟꯖꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯊꯥꯡꯖꯥꯟꯕ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯦꯟꯖꯨꯒꯤ ꯁꯦꯕꯥꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯒꯜ ꯇꯧꯔꯕꯗ ꯍꯦꯟꯖꯨꯒꯤ ꯑꯅꯥꯕ ꯑꯗꯨ ꯑꯁꯨꯝ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯅ ꯑꯅꯥꯕ ꯐꯔꯕꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯁꯦꯠꯅ ꯈꯥꯏꯅꯔꯨꯔꯕ ꯇꯨꯡꯗ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯈꯤꯔꯝꯃꯤ꯫